Dear Manipur, YouTube channel Spring Biru Mampum nong pu amuka na taram luxury han badem na maru ibu pau ama pandam dagi lokhat jage nagagi lamsing de UNLF ki designated camp hangbe aroi NNCN United National Liberation Front UNLF Pambai Group amadi India government ani gi marak handak to kuyak pina kiba peace agreement gi aduga mari leni na ngasi National Social Council of Nagaland NNCN na akan mamin engsang bagaloy na lup asigi mai kay de naga tabam fam sing de haidi bi UNLF Pambai Group ki designated camp amata thambe aroi haiba akan bo fam thamlagli NNCN na thadora pasirol adu dapal libadi nagasing hak ngak sen ba amadi asoy ngam yohan daba nungai yai fana lehin baloy na nagasing gi territorial integrity ngak sen ba haibasi lubasi gi taw phadraba thodang ni lubasi khwaidi gi maru iba thodang asi naga phurup ki miyam bu mapande gi pirak pasapu sing digi ngak tokpa amadi community asigi miyam tangdu leitana leiba ing tapa environment ama oihan ba haibasini lubasi gi serol asina makha tara dun naga miyam ga tanaram ba tawduna phurup asigi miyam gi apam bagi wang badi UNLF ki kemsing semgalak pagi matang da yaning da phungdok pagaloy na hairba kemsing asi athu bada hongdok khina ba loina na UNLF Pambai Group ki forcing naga mafam sing da thamjilak pa haibasi naga sing bu thawoi da ba ma di awang ba thak ta condemn tawningai oibar thawong ni haiba wafam thamlak pa galoina na NNCN amadi India government ani gi marak ta pistol ki khuyek pina ki bagi mawong aduga handak ki UNLF Pambai Group ki peace agreement gi khuyek pina ki bagi mawong ani asi aduki matik taiwan nari haina serol aduna maran sirakli aduga mathengi update na center na chinkuki narco terrorist sing kangkhatpagi thong lep ka bani ko komi central lengak na chinkuki narco terrorist kang busing asibu ngak senduna kangkhatpagi thong khuduk te lep ka bani haina coordinating committee on Manipur integrity ko komi ne phungdoragli ko komi gi seral amada more de leiba police IR bida security berek sana bagi nung lengoi pura ga tharo ga truck driver amadi ila amasung MD imin kaibang singya laikai de leiba mi ani asibu chinkuki terrorist sing na tamtina purakpa amadi truck mai thaduk pikiba thawong ko komina kan bamong da condemn tawi hairi chinkuki narco terrorist sing na Manipur da matam sang na nungsi sanan leiminrak liba furup kaya da mathang landa duna furup sing asibu taktok pagi pandam da mitai pangal sing bu khongthang kaya da hat khre kaya mana soka pannang han khre masi phawu da mitai pangal sing na khang duna leiri terrorist sing asina ing na sing na leijaram ba Manipur gi misam miyam gi yumli sing kaya mai tha ki ba mi kaya hat kiba kaya na soka pannang han kiba amang mamang sahi me ahum dagi sathar kiba tam thirba thong asi ngasi phawu sathadana lagli thadara helak laba phawu da center lengang na asi guma chinkuki narco terrorist sing kangbu sing asi pu kangkhatuna ngak senduna thamli terrorist sing asingana taunaba su agreement adu so hok February kun ga mapanda matam loikrabani makatana sangdokpagi paulitabana su satnadre haina lobota bani Manipur government su makatana extend tawduna ba assembly da warep lokre asumna su laps oikrabani na mafam duda leiriba central security force sing na laksin re takpani central force na su hui angau buthadok tuna thamba asina au basik patabani asigumba thawong asi makatana sa thabiganu haujikti central force sing dagi full power piraga fully control to honba thoklabani nataduna foreigners chinkuki narco terrorist sing na asumak landa bagi thabuk sa thanba sidi Manipuri asi India gi state ama oidrabra hangningai ohelle athupa matamde India gi misam miyam bungak senbiu makatana su sangdok pa yaroi mathau tawduba central force sing action lokatlu asiguma chinkuki narco terrorist kangbu sing asibu Manipur gi laimai degi muthatlu Manipur da NRC chatnaduna foreign immigrants sing athupa matamde lokthok ko haina su serul asina makatargi